ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯅꯤꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯚꯤ ꯑꯃ ꯁꯦꯝꯕꯒꯤ ꯃꯊꯧ ꯇꯥꯔꯛꯂꯤ ꯍꯥꯏꯅ ꯊꯋꯥꯏ ꯃꯤꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯋꯥꯏ ꯃꯤꯔꯦꯜꯒꯤ ꯀꯟꯚꯦꯅꯔ ꯑꯃꯗꯤ ꯆꯦꯌꯔꯃꯦꯟꯅ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯒꯤ ꯃꯔꯛꯇ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯒ ꯌꯦꯡꯊꯤꯅꯔꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯑꯋꯥꯅ ꯃꯅꯤꯄꯨꯔ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯅꯤ꯫ ꯆꯍꯤ 8 ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯔꯨꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯔꯝꯕ ꯑꯃꯒ ꯌꯥꯅꯗꯕ, ꯅꯨꯡꯁꯤꯅꯗꯕ ꯑꯃꯗꯤ ꯇꯣꯈꯥꯏ ꯇꯥꯕꯒꯤ ꯋꯥꯈꯜꯂꯣꯟ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯅꯗꯨꯅ ꯃꯅꯤꯄꯨꯔ ꯂꯦꯚꯤ ꯀꯧꯕ ꯂꯥꯟꯃꯤ ꯇꯦꯡꯀꯣꯜ ꯑꯃ ꯁꯦꯝꯗꯨꯅ ꯑꯋꯥꯁꯤꯡ ꯅꯤꯡꯊꯤ ꯇꯨꯔꯦꯜ ꯋꯥꯡꯃ ꯂꯥꯟꯅ ꯇꯥꯟꯊꯣꯛꯇꯨꯅ ꯃꯅꯤꯡꯇꯝꯕ ꯏꯔꯝꯗꯝ ꯑꯃ ꯉꯁꯤꯒꯤ ꯃꯤꯔꯣꯜꯗ ꯁꯤꯟꯅꯔꯝꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯗꯨꯅ ꯑꯅꯤꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯚꯤ ꯑꯃ ꯁꯦꯝꯕꯒꯤ ꯃꯊꯧ ꯇꯥꯔꯛꯂꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯑꯆꯦꯠꯄ ꯊꯥꯖꯕ ꯊꯝꯗꯨꯅ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯍꯦꯛ ꯁꯥꯐꯣꯡꯂꯛꯄ ꯃꯤꯀꯨꯞꯇꯒꯤ ꯍꯧꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡ ꯑꯃꯗꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯂꯨꯆꯤꯡꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯇꯣꯀꯥꯏ ꯇꯥꯕꯒꯤ ꯋꯥꯈꯜꯂꯣꯟ ꯊꯥꯗꯣꯛꯇꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯈꯨꯗꯥꯡ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯐꯥꯎꯕ ꯆꯪꯁꯤꯟꯕ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡ, CSOꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯒ ꯀꯣꯛ ꯆꯨꯡꯁꯤꯟꯅꯗꯨꯅ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤꯗꯃꯛ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯕꯒꯤ ꯈꯨꯗꯝꯗꯤ ꯉꯁꯤꯁꯨ ꯎꯕ ꯐꯪꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯐꯤꯚꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯔꯥꯏ ꯆꯥꯏꯊꯔꯛꯂꯤꯕ ꯑꯁꯤꯒ ꯌꯦꯡꯗꯨꯅ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯃꯤꯌꯥꯝꯒꯤ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯇꯧꯕ ꯑꯃꯗꯤ ꯊꯋꯥꯏ ꯃꯤꯔꯦꯜꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯂꯦꯞꯈꯤꯒꯅꯤ꯫ ꯃꯔꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯊꯋꯥꯏ ꯃꯤꯔꯦꯜꯒꯤ ꯊꯧꯃꯤꯁꯤꯡꯅ ꯃꯤꯌꯥꯝꯗꯒꯤ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯇꯧꯕ ꯂꯥꯛꯂꯕꯗꯤ ꯃꯗꯨ ꯊꯋꯥꯏ ꯃꯤꯔꯦꯜꯒꯤ ꯈꯣꯡꯆꯠ ꯅꯠꯇꯦ, ꯃꯔꯅꯥꯏꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯃꯈꯜ ꯑꯃꯠꯇꯒꯤ ꯇꯦꯡꯕꯥꯡ ꯄꯤꯕꯤꯒꯅꯨ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫